Torbungda Kuki na attack tawrakraba tungda SF na Heirok maikaida operation Hatkhre drone helicopter amadi masing ngamlaba Casper gari sing operation da sizinari. Kuki terrorist khara na Bishnupur district ki Torbung maikaida nongmai bom kapsinuna maitai na khundaba khulsing da attack chatharakhraba tungda Thawal district ki Heirok assembly constituency ki mamang thangba sarukta leiba chingda masing ngamlaba India ki security force sangsilaktuna operation Hatkhre thododagi matangda Manipur police tagi natraga lanmi ki maikaidagi karigumba wafam amata phongdorakpa leitriba maramna masing ngamlaba lanmi singi movement adu icham chamba exercise amara natraga operation ki saruk amara haibadudi chapchana khangba ngamdri. Ayuk Anganbadagi hauna Heirokki mafam kaya marumda masing ngamlaba security personnel sing sangsinaraki khong lanmi sing aduna masing ngamlaba Casper gari amasung atay makal kayagi gari sizinaduna maikai adomda thawzilakpa uki ngayaki matungda nongthakta makal makha kayagi drone sing paiba uki madugi matung tarakpada lanmi helicopter amana holaga purakpa para commando sing Heirokki inamungching mayada thadaraki helicopter dagi para commando sing position lauduna leimaida chongthoraki amasung chingmai kei tamna chensin nakhiba social media gi platform sing da uba phangki adumak punumidang waram fawbada maikai adom da nongmai maru ama fawba kapagi makoldi takide paramilitary force ki gari kaya amasu Heirok part 2 part 3 amasung Heirok litan makhongi area sing da thawzilaga thamba uki masing amlaba force sing aduna khulsing asida leiba yum sing changduna operation tawbudi ukide aduma pu makhoina tawriba mawong matau sing aduda Heirok amadi masigi akoibada leiriba miyamda aki tujungba pongnabagi paulaki lanmi sing na changchiliba ching adudagi mathang chingsang pareng sing landuna chatkraba matungda Myanmar yaukiba yai operation aduda mi phaba punbagi paudi taba phangde. JWF na UG group amataga mari leinade Mount Ararat ki rehabilitation camper sing na JWF ki mathakta siragliba maral sing adu yumfam yaude JWF na Jalyarong Inpui amasung indigenous people singi manipuri gi oibalam sing da ain kaina thariba narco poppy plantation sing mangan tahan bagi thabak sing chathabada underground group amataga mari leinaba leiti haina JWF ki Ministry of Information and Publicity gi Maikai digi phongdoragli makhata na hariba khongthang ase lubasin narco terrorism amasung ain kaina lam khopchen duna kundariba singi mathakta akanba action chathanaba firef ki manung chana pangthokpani lub asina Jalyarong Inpui gi miyam lam amasung resource ngak senbagi chaba firef lai hairi. Torbungi attack ta chenaba Kuki terroristing action logani resettlement makha chathahalagani GR Tha sigi taraga taruki numidang pugnipan nga makhairom tabada kanglupki irang na lanje laktuna tongan relief camp ta leirambadagi nauna mayumda hanjin khibada ngairiba Bishnupur district ki manung chanba Torbung amasung Phawgak Chau ikhai gi khunja singda Kuki singna bom amasung nongmai kapsenuna attack chatharakiba thawdo aduga mari leinana ngasi Torbungda 19 suba Gurkha regiment ki kangbu singna mafam madugi khunja singa loina na mifam pangthokre mifam maduda 19 GR gi maikai digi Kuki militant singi maikai digi Torbungi maidai khunja singda bom amasung nongmai kapsen bagi thabak makhata na chathahallaroi mafam adudagi lanjena khraba miyoi sing makhata na amuhana nauna khunda laita hannabagi thabak ngasi dagi hawalagani chenariba Kuki khulai paiba sing adugi mathakta akanba action lokhalagani haina thajaba piramkhre hari tha sigi taraga taruki numidangda Kuki militant sing na Torbung amasung Phawgak Chau ikhaida attack chatharakiba duga mari leinana security na Churachandpur district ki manung chanba Kangbai gi area da thibohumbagi thabak chathabada IED taraga taruk phagat pangamkhre hari Police ki pauna haribana thawdo adugi matangda Kuki militant sing aduna Torbung lomda bom amasung nongmai kablaki hariba Kangbai area da chathakiba operation da Lungdai Fai Lainom village junction dagi Kuki militant sing aduna hundok lamba patch type AAFOID taraga taruk ngarang fagat pangamkre hariba IED sing ado bomb disposal squad na asoyangam yauduna defuse tawkre hari panbayabadi Kuki militant sing na Torbung khulda attack tawrekiba thawdo adugi tonganbada security force na Kangbai rom thangba maikai da chathakiba operation aduda long range improvised pumpy ama medium range improvised pumpy mari medium range barrel blast improvised pumpy ama kg ahum lumba IED ama single barrel ama tongan ba caliber singi empty case taraga taret fagat khiba lairabani amaromda Torbung da attack tawrekiba thawdo aduga mari leinana hojing makhata na Kuki militant singi maikai digi attack chathaba ngamdanaba ahenba forcing deploy tawba yauna area domination gi thabak yamna kana chathari hari nga purakpa truck hijack tawruba pambaina luchingba UNLF ki miyoi mari fare mapandagi nga purakpa truck hijack tawruba pambaina luchingba UNLF ki miyoi mari fare hijack truck adu yauna nga sing adu recover tawre makhata na hijack truck adudagi nga gi boxing adu lautharaga atopa mafamda hondok honjin tawbada sizinaba tipper truck ani amasung fare haina police ki paw amana hairi Manipur police control room na thadorok pacherol amana haribana
Mapangi ungi box ta haplaga nga purakhiba truck adu ngarang anganbada Sekmai police station gi manung chanba Maharabi amasung Faidinga ani gi lonaba jaga dagi hijack tawkhibani thawdo aduda chenabadagi farba miyoi sing adudi Imphal East district ki Yaripok Laimanai dagi Boris Sagol Sem kunga manga Thaubal district ki Yaripok Vishnu Nahamayai Laikai dagi HIS Herojit Sharma Kuntragani thoi Bishnupur district ki Sabalawang Laikai dagi Asem Amar Maitai kun amasung Imphal East ki Yaripok Tulihal dagi MD Salmal Khan kawi makhoina hijack tawkhiba truck adu yauna unda haplaga purakpa nga sing adusu recover tawre makha tana nga gi boxing adubu hijack tawrakhiba truck adudagi lauthoklaga atopa mafamda puthok pusin tawbada sijinaba Tata tipper ani yauna gari adugi driver amasung handyman farabasing adudi Bishnupur district ki Chorbung Bangla dagi Pukrama Mukesh kunga humdoi Imphal East district ki Yaripok Nungai Pokpi Mamang Laikai dagi Waikom Bijen kuntraga mathoi amasung Laikai asimakta dagi Lokrakpam Sital Jet kuntraga nithoi kawi hari Bangladesh ta Sheikh Hasina gi mayokta chathaba ihauda luchingkhiba Osman Laikhidabagi Indian High Commission ki office ta landakre Bangladesh ki Prime Minister Sheikh Hasina gi mayokta chathakhiba kanba protest aduda lead tawkhiba maheri luchingba Sarif Osman Hadi Singapore da ngasi laikana bangamdana laikhidaba thawdoka mari leinana miyamna Bangladesh ta kanba protest chathakre Chitangong da leiba Indian Mission da nung thomjinba yauna Dhaka da leiba adugi leading newspaper oriba Bengali pauche ani ki office tugai kre building e ayama saruk mai thaduna mangata thohankre manaksida Bangladesh ki interim government ki chief advisor Yunus na Osman Hadi laikhidabaga mari leinana nongmagi oina state morning lauthokre loinina mahakpu nongmaina kaplambada chenabasing adu athuba matamda faduna ain gi oiba thabak lokhatkani haina miyamda chetpa wafam thamkre sakhangdabasingna nongmaina kaplambadagi koki sarukda yamna thina sokpadagi Singapore da puduna laikananaba honabada laikanaba ngamdana laikhidraba Sarif Osman Hadi asi ing 2024 da matamdugi Bangladesh ki Prime Minister Sheikh Hasina gi mayokta chathakhiba kanba protest aduda student protest group amma oiriba Inkilaf Mancha gi luchingba amani Bangladesh ta pangthokadoriba mikhal asigidamak miref oina Dhaka da election campaign chatharingai da sakhangdabasingna mahakpu nongmaina kaplambadagi soktuna koma da matam khara Dhaka da laikanaraba matung Singapore da puduna laikananaba hotnabada laikanaba ngamdana laikhidabani Maheri luchingba si laikhidre haiba tabaga khoisaunaraba miyamna Dhaka da leiba adugi leading newspaper ama oiriba Bengali pauche Prothong Alo amasung Delhi Star gi office tugai ki loinina pauche adugi office fawba mai thaki Chitangong da leiba Indian High Commission gi office ta fawba landa ki leiba adugi former Prime Minister Sheikh Hasina gi laikhidaba pokpa mappa Sheikh Mujibur Rahman gi residence ta fawba attack tawduna amangata thohan ki loinina mafam adumakta da former Prime Minister Sheikh Hasina gi poster mai thaki Bangladesh ta leiba Bengali culture gi maming leiraba Institute Sayanauch ki office su thugai ki Chorbung amasung phawgok chawi khaida pambaina luchingba UNLF ki designated camp thamlaba khakta da khunja singne tana leiba ngamgani ipom Churachandpur district ka lonariba Bishnupur district ki Torbung amasung phawgok chaw ikhai gi mafam singda lainga ka yana cherol pinariba pambaina luchingba UNLF ki designated camp thamduna khul ngaklaba matamda ta khunja singne taba punsi mahing amada leiba ngamgani haina Indigenous Peoples Organization ipom gi Vice President Khuman Them Chandramani na ngasi Manipur Press Club ta pangthokhiba pawgi mifam amada phongdokre MPCM Palem anauba Senmelon MPF amadi WMO na chingba luf kaya na saruk yaduna pangthokhiba pawgi mifam aduda iponggi Vice President Khumam Them Chandramani na makhata na haikibada Kangluki Erang asigi manungda mamangda thokhiba thokdo kayada Central Forcing na tumina leiraga PR da ngak leiringai manungda handak phagok chaw ikhaida Kuki singna nongmai yauna bom kapsinduna landarakhiba dugi matangda Central Forcing na thijinba horagani hariba si ikai khangdabagi Kang kotpa oina mamangda thokiba soibasing amasung miyamgi mangkhiba thajabasing adu thajanaba lalo ama oina chatharakle takpani lana sina maram oraga lanjena duna leiriba IDP sing masagi mayumda hanjinaba India amasung Manipur lengana lakholagliba khongthang ase yamna nungai adubu mathang hanjilaba tungda phawgok chaw ikhai gi IDP sing hanjinbagi nunganbada kuki khulai paibasingna numidangda bom yauna nongmai kaya kaptharakpa si akanba mongda condemn tawi loinena thawdo adugi nonganbaga ngasigi pawgi mifam asida yauriba lupsing asigi thongmi sing puna chatuna mafam adugi ima ibel sing unaruba matamda security laina praja sing mungakpa ngamloidaba oirabadi laingaka yana cherol pinariba pambaina luchingba UNLF ki designated camp mafam aduda sabiduna thambiro makhoina oina ngakhalagi haina laingakta appeal tawriba wafam asi
ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯏ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯔꯤ꯫ ꯇꯝꯄꯥꯛ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄ ꯀꯌꯥ ꯇꯧꯈ꯭ꯔꯕ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄ ꯑꯁꯤ ꯃꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯈ꯭ꯋꯥꯏꯔꯥꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯃꯦꯃꯅ ꯉꯁꯤ ꯈ꯭ꯋꯥꯏꯔꯥꯝꯕꯟ ꯀꯩꯊꯦꯜꯗ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯄꯤꯁ ꯍꯥꯏꯕ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯁꯥꯏꯀꯜ ꯊꯧꯔꯦꯛꯈꯤꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯃꯥꯂꯦꯝꯊꯣꯡꯉꯝ ꯑꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯌꯥꯝꯗ ꯄꯥꯝꯗꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯣꯔꯕꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯩꯇꯩꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯗ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯅꯣ? ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯁꯔꯀꯥꯔꯗ ꯁꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯏꯅ ꯄꯤꯊꯣꯛꯄꯤꯔꯣ, ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯩꯕꯥꯛ ꯉꯥꯛꯆꯔꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕ꯭ꯔꯤꯇꯦꯅꯤꯌꯥ ꯅ꯭ꯌꯨꯇ꯭ꯔꯤꯆꯣꯏꯁꯀꯤ ꯆꯥꯗ ꯆꯥꯝꯃ ꯃꯤꯂꯦꯠ ꯑꯦꯄꯜ ꯁꯤꯅꯥꯃꯣꯟ ꯀꯨꯀꯤꯁ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯒꯤ ꯑꯐꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯈꯣꯡꯊꯥꯡꯁꯤꯡ ꯂꯥꯏꯊꯣꯛꯍꯜꯂꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯕ꯭ꯔꯤꯇꯦꯅꯤꯌꯥ ꯅ꯭ꯌꯨꯇ꯭ꯔꯤꯆꯣꯏꯁꯅ ꯑꯅꯧꯕ ꯀꯦꯝꯄꯦꯟ ꯑꯃ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯑꯃꯤꯔ ꯈꯥꯟꯕꯨ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯍꯜꯂꯒ ꯆꯠꯊꯕ ꯀꯦꯝꯄꯦꯟ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯛꯂꯤꯕ ꯆꯥꯗ ꯆꯤꯅꯤ ꯌꯥꯎꯍꯟꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯍꯟꯗꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯦꯞ ꯂꯧꯅꯕꯒꯤ ꯈꯟꯅ ꯅꯩꯅꯕ ꯊꯧꯔꯝꯁꯨ ꯌꯥꯎꯔꯤ꯫ ꯂꯣꯋꯤ ꯂꯤꯇꯥꯟꯁꯀꯤ ꯋꯥꯈꯜꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯤꯚꯤꯁꯤ ꯐꯤꯂꯝꯅ ꯃꯤꯌꯥꯝꯗ ꯑꯆꯝꯕ ꯋꯥꯔꯦꯞ ꯑꯃꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯐꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯟꯗꯣꯛꯂꯤ꯫ ꯀꯦꯝꯄꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯕ꯭ꯔꯤꯇꯦꯅꯤꯌꯥ ꯅ꯭ꯌꯨꯇ꯭ꯔꯤꯆꯣꯏꯁꯅ ꯄꯨꯊꯣꯛꯄ ꯆꯥꯗ ꯆꯥꯝꯃ ꯃꯤꯂꯦꯠ ꯑꯦꯄꯜ ꯁꯤꯅꯥꯃꯣꯟ ꯀꯨꯀꯤ ꯂꯣꯟꯆ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕ ꯍꯧꯈꯤ꯫ ꯀꯨꯀꯤꯁ ꯑꯁꯤꯗ ꯆꯤꯅꯤ, ꯃꯩꯗ ꯑꯃꯁꯨꯡ ꯄꯥꯝ ꯑꯣꯏꯜ ꯌꯥꯎꯗꯦ꯫ ꯒ꯭ꯔꯥꯝ ꯆꯥꯝꯃꯒꯤ ꯑꯣꯏꯕ ꯄꯦꯀꯦꯠꯀꯤ ꯃꯃꯜ ꯂꯨꯄꯥ 65ꯅꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯣꯗꯔꯟ ꯇ꯭ꯔꯦꯗ ꯁ꯭ꯇꯣꯔ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯀ꯭ꯌꯨ-ꯀꯃꯔꯁ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯀꯨꯀꯤꯁ ꯑꯁꯤ ꯐꯪꯍꯟꯕ ꯍꯧꯔꯦ꯫ ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕ꯭ꯔꯤꯇꯦꯅꯤꯌꯥ ꯅ꯭ꯌꯨꯇ꯭ꯔꯤꯆꯣꯏꯁꯀꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯁꯤꯗꯥꯔꯊ ꯒꯨꯞꯇꯅ ꯍꯥꯏꯈꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗ ꯑꯐꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯑꯃꯤꯔ ꯈꯥꯟ ꯌꯥꯎꯅ ꯀꯦꯝꯄꯦꯟ ꯑꯁꯤ ꯆꯠꯊꯕꯅꯤ꯫ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯁꯤꯡꯅ ꯊꯥꯎ ꯍꯨꯔꯥꯟꯕ꯭ꯔꯥ, ꯄꯣꯠꯌꯥꯟ ꯇꯧꯁꯤꯟꯕ꯭ꯔꯥ ꯌꯦꯡꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡꯗ ꯌꯣꯜꯂꯤꯕ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯦꯜꯗ ꯄꯣꯠꯌꯥꯟ ꯌꯥꯎꯕ꯭ꯔꯥ ꯑꯃꯁꯨꯡ ꯂꯤꯇꯔ ꯐꯅ ꯐꯪꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯂꯥꯛꯂꯤꯕ ꯖꯅꯨꯋꯥꯔꯤ 5ꯗꯒꯤ ꯌꯦꯡꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ, ꯐꯨꯗ ꯑꯦꯟꯗ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ (CAFNPD)ꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ CAFNPDꯒꯤ ꯗꯥꯏꯔꯦꯛꯇꯔ ꯀꯦ. ꯕꯣꯅꯣ ꯁꯤꯡꯍꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯜ ꯃꯥꯔꯀꯦꯇꯤꯡ ꯀꯝꯄꯦꯅꯤꯒꯤ ꯃꯈꯥꯗ ꯍꯥꯡꯂꯤꯕ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡꯗ CAFNPD, ꯋꯦꯠ ꯑꯦꯟꯗ ꯃꯤꯖꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯏꯟꯗꯤꯌꯟ ꯑꯣꯏꯜ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ, ꯚꯥꯔꯠ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ, ꯍꯤꯟꯗꯨꯁꯇꯥꯟ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ ꯑꯃꯗꯤ ꯅꯌꯥꯔꯥ ꯏꯅꯔꯖꯤ ꯂꯤꯃꯤꯇꯦꯗꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯖꯣꯏꯟꯠ ꯏꯟꯁꯄꯦꯛꯁꯟ ꯆꯠꯊꯔꯒꯅꯤ꯫ ꯖꯣꯏꯟꯠ ꯏꯟꯁꯄꯦꯛꯁꯟ ꯇꯤꯝ ꯑꯗꯨꯅ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯁꯦꯝꯄꯜ ꯂꯧꯔꯒ ꯏꯝꯐꯥꯜꯒꯤ IOCLꯗ ꯂꯩꯕ ꯂꯦꯕꯣꯔꯦꯇꯔꯤꯗ ꯇꯦꯁꯠ ꯇꯧꯗꯨꯅ ꯀꯌꯥ ꯌꯥꯝꯅ ꯁꯦꯡꯕ ꯊꯥꯎ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯒꯗꯧꯔꯤ꯫ ꯔꯥꯖ꯭ꯌ ꯁꯚꯥꯅ ꯖꯤ-ꯔꯥꯝꯖꯤ ꯕꯤꯜ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯝ ꯃꯤꯐꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯆꯔꯥꯡꯅꯕ ꯃꯔꯛꯇ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯦꯔꯦꯟꯇꯤ ꯑꯦꯛꯠ (MGNREGA)ꯒꯤ ꯃꯍꯨꯠ ꯁꯤꯟꯒꯗꯕ ꯑꯅꯧꯕ ꯂꯦꯖꯤꯁꯂꯦꯁꯟ ꯑꯃ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯌꯥꯕ ꯍꯦꯛ ꯄꯤꯔꯛꯄꯒ ꯑꯦꯛ ꯑꯣꯟꯗꯨꯅ ꯆꯠꯅꯔꯒꯅꯤ꯫ ꯍꯧꯈꯤꯕ ꯅꯣꯡꯉꯥꯏ ꯃꯇꯨꯡꯗ ꯃꯤꯀꯨꯞ ꯈꯔ ꯈꯛ ꯈꯟꯅꯔꯒ ꯔꯥꯖ꯭ꯌ ꯁꯚꯥꯅ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯒꯦꯔꯦꯟꯇꯤ ꯐꯣꯔ ꯔꯣꯖꯒꯥꯔ ꯑꯦꯟꯗ ꯑꯖꯤꯕꯤꯀꯥ ꯃꯤꯁꯟ ꯒ꯭ꯔꯥꯃꯤꯟ ꯕꯤꯜ ꯚꯣꯏꯁ ꯚꯣꯠꯇ ꯄꯥꯁ ꯇꯧꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯂꯣꯛ ꯁꯚꯥꯅ ꯕꯤꯜ ꯑꯁꯤ ꯄꯥꯁ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯅꯧꯕ ꯂꯦꯖꯤꯁꯂꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯡꯒꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯆꯍꯤ ꯑꯃꯗ ꯅꯨꯃꯤꯠ 115ꯅꯤ ꯊꯕꯛ ꯄꯤꯒꯗꯧꯔꯤ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯕꯤꯜ ꯑꯁꯤ ꯄꯥꯁ ꯇꯧꯍꯟꯗꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯅꯤꯃꯛꯇ MP ꯃꯁꯤꯡ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯜ ꯑꯁꯤꯕꯨ ꯊꯤꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯣꯄꯣꯖꯤꯁꯟꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇꯔꯅ ꯆꯥꯗ 70 ꯑꯗꯨꯒ ꯁ꯭ꯇꯦꯠꯅ ꯆꯥꯗ 90 ꯄꯨꯊꯣꯛꯄꯒꯤ ꯊꯕꯛ ꯃꯇꯧ ꯑꯁꯤꯅꯤ꯫ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯌꯦꯠꯅꯔꯤꯉꯩꯒꯤ ꯃꯔꯛꯇ ꯕꯤꯜ ꯑꯁꯤ ꯄꯥꯁ ꯇꯧꯔꯝꯂꯒ ꯍꯥꯎꯁ ꯑꯅꯤꯃꯛ ꯃꯇꯝ ꯁꯤꯟꯅꯗꯥꯏ ꯑꯦꯗꯖꯣꯔꯟ ꯇꯧꯈ꯭ꯔꯦ꯫ ꯏꯔꯥꯡ ꯁꯥꯒꯠꯄꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯈꯤꯕ ꯑꯃ ꯍꯥꯠꯂꯝꯕꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯨꯛꯁꯨ ꯃꯩ ꯍꯧꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯑꯣꯐꯤꯁ, ꯄꯥꯎ-ꯆꯦꯒꯤ ꯑꯣꯐꯤꯁ, ꯃꯨꯖꯤꯕꯨꯔ ꯔꯍꯃꯟꯒꯤ ꯌꯨꯝꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯁꯔꯤꯐ ꯑꯣꯁꯃꯥꯟ ꯍꯥꯗꯤ ꯀꯧꯕ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯠꯂꯝꯕꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯨꯛ ꯍꯟꯅ ꯃꯩ ꯆꯥꯛꯂꯦ꯫ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯃꯈꯜꯒꯤ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯙꯥꯀꯥꯒꯤ ꯁꯥꯍꯕꯥꯒꯇ ꯄꯨꯟꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯗꯤ ꯍꯥꯠꯂꯝꯕꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯅ ꯑꯃꯁꯨꯡ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯑꯍꯥꯟꯕꯗ ꯃꯤꯌꯥꯝꯅ
Maheri luchingba adu leikidabagi awaba fongdokpa oina mafam aduda punkhibani adubu ikhang khangawdana akanba mawngda khongjang changsilakpaga loinana media house political party office sing maroiba mafam kaya amangata thoalaki Dhakagi Karwan Bazar area da khongjang loi sengna laiba adugi maru oiba pauche Prothom Alo amasung D Delhi Star office amangata Thoan ki masing alaba miyana pauche ani gi office ta changduna pochai ke amangata thoan ki bagal loinana D Delhi Star gi office mai tha ki khudakta firefighter sing thodok thokpham da thunglaki bagal loinana pauche dugi manung da leiramba journalist kun gama thoi gi punsi kan mangam ki capital city dagi handok tuna chitangong da suma sing alaba miyamna India gi assistant high commission gi office ta attack chatharaki tongan tongan balaiba kya gi diplomat sing leiriba compound atudagi maikhu karak pagi saktam social media platform sing da uba phangki Miyamgi irang adu laksinabagidama ehenba security force sing thajinki Rasahida protester singna Awami League ki office ama mai thakibaga loinana Bangladesh ki ihan hamba president oikiba Sheikh Mujibur Rahman gi Danmondi da laiba mayumda amangata thoalamki atenba matamgi manungda fibam laksin bangam loidabagi mawongda miyamna akan mawongda khongjang changsilakibani laiba ki mafam pumnamakta tension wangkhalakpaga loinana Bangladesh ki chief advisor Muhammad Yunus na Maheri luchingba hadi laikhidabaga mari leinana December 20 da laiba ki thakta awaba phongdoklagani haina lauthuki